ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Indian Ocean region amasung Indo-Pacific ta tangdu leitaba phibam ama puraknaba hotnabada Indiana angamba thodang lawgani haina External Affairs Minister Dr. R.K. Ranjanna thazaba pikre THINGBAIJAM SANATOMBI Mami TV News update lobisi Indian Ocean Rim Association IORA hena mapangal kangkhat hannaba amasung Indian Ocean region amadi Indo-Pacific ta tangdulaitaba amasung nungai haifaba phibam ama puraknaba Indiana hotnagani haina External Affairs ki Union Minister of State Dr. R.K. Ranjanna thazaba pikre Wafam asi ngarang Bangladesh ki konung Dhaka da pangthokiba kunnithoi suba IORA ki Council of Minister gi mifam amada Minister R.K. Ranjanna phongdokibane Bangladesh ki Foreign Minister A.K. Abdul Momena chair laudana pangthokiba mifam aduda India gi mahut sinduna saruk yakiba Minister R.K. Ranjanna IORA gi maru oiba area singda Indiana mapung oiba thodang laudana pangthokiba thabak taram singi matangda wafam kaya marum thamki Disaster Risk Management and Science amadi IORA gi Secretariat hena mapangal leinaba capacity building gi matangda pakalpa technology innovation ga mari leinaba wafam kaya su marikchumna phongdokhe Mifam aduda Minister R.K. Ranjanna makatana hai hauzik manengi oina climate chinjak amadi security energy da honglakliba kaya asigi matangda Indiana lawgadaba thodang singi matangda su wafam kaya marum ukhatke India is committed to strengthening of IORA not only in the priority areas of disaster risk management and science and technology and innovation which are led by us, but also in areas such as maritime safety and security, fishery management, capacity building, strengthening of IORA secretariats, and streamlining its administrative and financial process. Mifam aduga mari lainana Minister R.K. Ranjanna Somalia gi Foreign Affairs ki State Minister Ali Muhammad Omar gasu unaduna hiram kaya gi matangda khana nainakhe Numit taruk ni chupna pangthokadaba anishuba Imphal Expo ngasi patsoi da leiba HVS complex ta Manipur lenga ki CF and PDA Minister L Susendro na honabi matung ina hawdokre Malengi oina maming dairaba tongan ba gari ki company kunhundoina saruk yaduna hawdokhiba Expo aduda Wangkai Assembly constituency ki MLA Thangjam Arun Kumar amasung HVS construction ki proprietor H Vikram su saruk yakhe Expo hodokpaga mari leinana Minister Susendro na paumi singda hai hawziki matamda anoba makalgi technology yaraba gari kaya leptana puthoknarakli hairiba gari sing adugi dealers state asida fana yamna leirakle matamgi matung ina lakpa ahongba asina kunai asigi chakhat maikai dasu khara makhaidi takli hawziki matamda asigumba expo ama silakpa haibasi amarumda afaba khongthangni maramdi apamba makalgi gari yengnabagidamak tongan ba showroom singda chatpagi mahut mafam amada matam asiga chunaraba gari kaya miyamda khangaknohanba haiba asisu tangai fade Loinana anoba makalgi gari singda yawiba technology kaya asigi maramdasu mamutana khangnabagi tanja amasu expo asidagi fangba ngamnagani haina Minister Susendro na makatana phongdokhe Auto Expo is a Yamongai Gano Sagi Atai Mahomdi Kayageda showroom Chalaga Yangbogi Adum the different place Itare Chatpagi can do later sees not one place the Loyam Fangedana Guy Lane Mohonima Mission get the Yano technology lab passing like electric vehicles Mam like Adumba Mam learn more the construction site the Mam living in the hand of Kudong Shop the 80 and Brana Kaladana Masiam pay in Milo Khongjom Police Station ke manungchanba Khongjom War Memorial Complex ke All Gate Manakta I-20 amaga Charisma bike amaga thomjinabada jahi mari khakta ngariba nupa macha ama yauna mapa macha sire ama sokle thodok aduda laikhidraba adudi langathel kaitel macha degi morangthem tampha mitai jahi yankai apokpa laikhidraba M Kusum amasung ma ki jahi mari khakta ngariba macha nupani Lekai adu maktadagi morangthem ratan jahi kunmathoi apokpa M Ibom Jana sokpadagi laikanari makoi ahum Charisma bike ta tongduna lakpani hairi
Thodok adu ngarang numidang pung taruk rom tarakpa da aduwaida thokibani. Kakching rom dagi lakpa Hyundai i20 registration number MN08P3812 amasung Thobal lom dagi lakpa Charisma bike MN01R4093 aduga tingzinnabadagi thokibani. Thodok asigi matangda Khongjom PS na case amalakhatre hairi. COVID-19 की मतमदा कथोपा अमगलोइना मार्क्स टूर का मियामदा लेमना फंगहनखिबा अमदी महाकना लौखिबा थौदांग सिंह सखंगबोइना नेशनल फ्लोरेंस नाइटिंगेल अवार्ड 2021 अवार्ड असि पिरकपनी हाइना तकेलंबम हेलेनाना ममी टीवी दा फोंदोरकले ममी टीवी का अखनना उनबा अमदा महाकना हाइ महाक हौजिक हेल्थ एंड वेलनेस सेंटर फुबालादा CHO ओइना थबकपुरी मफम अदुगी अकोइबदा लैबा मियामदा हक्शलगा मरी लेनबा थबक थरम कया लेप्तना संगसिली नर्स के सिनफामददी अखंग कनबा मी फजना लोइना बहाइबा इंग तप्पा अमदी कथोपगी गुण असि तंगाई फदना यावदबा यादे मियामनसु हक्सेल हाइबसी लुमना लौबिदुना अना अयेक यावपदा लोटसिनबिगनु हक्चांग फबना लेंद्रबंदनी हाइनसु महाकना मखा ताखि कोई प्रजासिंगसिना इन हाइजनिंगबदी हेल्थ हाइबसिना क्वाइदगी फर्स्ट इंपोर्टेंट थंबिगदबनी तंग अनाबा नुंगाइतबा यावरपदा हौजिती आयुष्मान भारत हाइना लाखिबदगी हेल्थ एंड वेलनेस सेंटर्स दे फैसिलिटी मैम फंगबनेबा कम्युनिटी हेल्थ ऑफिसर ममसु लेंगदना दुम लेरमगनी अदगी सर्विस मैम हेंगले आसासिंगसु हाना तौरंबा थबकतुदगी आयुष्मान भारत लाखदगी अखोगी तुयब सर्विस पीगदबनी हाइदना मोइना सर्विसिंग लोई हेंगलेबा अदुना दुम ताना थोपियु हौजिती लोइन तानाबा यारबने ना हाइजनिंग Manipur lenga nga haukiba September kunda yu legalization taunaba lokiba warep adu handokadabani haina Manipur gi tungan ba mafam singda coalition against drugs and alcohol kada amasung tungan ba loop singna chatarapa kongjang gi sarugam oina ngarang numidang wairam pung tare taba aduwaida Thobal district ki manung chanba yaripo khoromda miyang gi oiba mera khokchat ama chakre Mera Khongchat aduda All Manipur Women Social Reformation and Development Samaj Nupi Samaj Thobal District United Women's Development Organization Thobal Ima Khoirom Apunba Nupi Marup Youth Development Committee Khoirom gi Thomi Singh amadi Maikai adumgi miyam na saruk yake Mera Khongchat aduda saruk yakiba singna Manipur da yu legalization tauba yaroi Cabinet ki warep hando o amasung Manipur miyam yu dagi kalu haiba kholau koya lauke Mera Khongchat adu Khoirom Maya Lekai dagi Khongsan bahauduna Khoirom gi tongan banikai singda koina chatluraba matung lam thakiba mapam adudamaktada amuk halaktuna Mera Khongchat adu loisinki haide Manipur India dagi tokai tare amadi Manipur ning tambalebak ama oiri haina lautokhibaga mari leinana NIA na lokhatpa FIR amada Salaigi MD Narengbam Samarji ki mathakta charge sheet frame tokre amadi cage aduga mari leinana phakiba myoi home discharge tokre ngarang special court NIA Manipur court na investigating agency oiriba NIA na Narengbam Samarji ki mathakta UAPA ki section 13 amasung IPC ki section 120B gi maralda charge sheet frame torakhibani case asiga mari leinana phakiba Elangbam Rosendro chahi nifonithoi Narengbam Biswajit chahi nifunipan amasung akoijam depa anandana na discharge tokhi hairi NIA na charge frame tokraba Narengbam Samarjit chahi asigi December 12 da court asida laknaba khanganki panba yabadi kumjat isingani 18 gi October 18 da London da Y Biren na Chief Minister amasung Narengbam Samarjit na External Affairs and Defence Minister oiduna Manipur India dagi tokhaita aduna ningkha tamle haina lauthopaga loinana government in exile lauthokibani Hiramasiga mari leinana Ministry of Home Affairs na pirakpa pautak matung ina NIA Guwahati na tungan ba section gi makada Samarjit amasung Biren gi mathakta FIR amalokatuna investigation chacharakibani Palen Panthau Cultural Trust na silaga tha asigi kuntaret fawba numit humni chupna chathagadaba sangai gi tungan ba maithung singi matangda pangthokpa National Workshop cum Seminar ama Eastern Journal Cultural Center Kolkata gi member THINGBAIJAM Suran Kumar na hodokre Let's raise public awareness and support for Sangai conservation haiba thimda ngasidagi pangthokpa haukiba National Workshop cum Seminar adu ngasi langjing achobada leiba Palen Panthau Cultural Trust ki sanglenda achamba thoram amakalona na hodokibani Thoram aduda Eastern Journal Cultural Center Kolkata gi member THINGBAIJAM Suran Kumar na atoiba mitung Palen Panthau Cultural Trust ki chairman Buddha Jingtham na Thoram apu amadi Rakesh Narem na akanaba mitung oina saruk yake Thoram aduga mari leinana THINGBAIJAM Suran Kumar na hai Malemgi mapam atida fangdaba sangai hariba sa makal asina Manipur sak takpada achoba thodang lauri
Sangai leibagi ngasidi lamdam asida tourist kaya laktuna Manipurgi chatnalot kaya khanghanba ngamli. Sangai kanbana aikhoi khudingmaki thodang oiminasi hainasu mahakna makata ki. Polo Manipur haurai sagol kanji loi khangnare mungna kanji loi khangnare ado yam maru oiba sangai si yam maru oi ara sangai gi maramda khoina sangai kanda beati sangai leibuduna ni sangai festival haidana 2010 dagi Manipur da tourism gi destination oina na banga sidi minister kya na su dugumba sangai festival se world gi oiba event ama oire haidana moi ta firame ngasi international gi continent me amde country me amdi lai je sangai festival di mo loi khangni sangai kaino khangoi aduna phadi sangai hai matamda koi ka bulam jaw nation pakse du pura dong National Seminar aduda Manipur amasung mapandagi scholar tara mangana che pathoki hairi. All Manipur Health Services Doctors Association gi Emergency General Body mifam ama tha asi kunithoi da kongngang ani karakta leiba adin jati gi amity hall da pangthoktuna Dr. Singhi lepduraba kongjang tha asi tang kun taruk tagi amuk hanna chathanana ba warep laure haina association asina thadoropa cherol amana hairi. Association asigi demand maram chadaba amasung democratic oiba kongjang sing illegal oi haiduna Home Department na tha asigi taratareta order thokiba adubu yamna lumna lawbaga loinana Dr. Singhi hak hantahanba amadi akiba pibani haina mifam aduna lepnaduna lakliba tha asigi tang kun taruktagi relay hunger strike amasung mathangda mass casual leave ki kongjang sangsinamba warep laure haide. Association asina chahi ani hena tanduna lakpa fundamental rights sing fanghandaba haibasi justice fanghandabani haina mifam aduna warepna ki haide. More Commando amasung mga suba Assam Rifles ki apunba team amana ngarang border pillar number 78 manaktagi lalhulop ki CP ki keder ama fare haide. Faraba keder adudi Sagolman awang lekaidagi Laisham Tondonba chahi kunmari ni haide. Police tagi fangba pau amana hai akhanaba pau ama fangbadagi mga suba AR amasung More Commando na tha asi kun hundoigi numidang pung tara makai tabada Indo-Myanmar border pillar number 77-79 fawgi marakta operation chathake. Ngarang ayupung ani minute yang khairom tabada mahak border pillar 78 maktadagi fakhibani mahaki mathakta logi oiba action lakhonana bagidamak More police station da sinakre hairi. Lakliba December ki tang tara da Human Rights Day pangtholagani haina Universal Mothers Organization UMO gi President Warangtem Sarojini Laimana thadoropa cherol amana haire. Cherol asina hai Human Rights Day pangthopagi warep adu ngarang langoi khongnang khong da leiba UMO gi office ta pangthopa mifam amana laukhibani haina Cherol asina makatari. All Naga Students Association Manipur Ansamgi Anoba Executive Council 2022-24 Kanbagi Mikal Ngarang Senapati da Leiba Ansam Secretariat Complex da Pangthokre. Ansamgi President Oina A. Luikang Bruce Rangmai, General Secretary Oina Thamung Angteshang Charanga Maring, Finance Secretary Oina Kapani Loro, Education Secretary Oina Gaizendung Riamai Amadi, Social and Cultural Secretary Oina Sokuingam Kasung Kantre Hairi. Jagoina Chom Sangit Kala Academy Mahavidyalaya gi Kunithoi Suba Foundation de ngarang singjame chinga makha oinam lerak bamun mandopta pangthokre. Tharam adu MTTCA gi Principal Director and Razel Mangangna Chief Guest, Rumhal Theatre gi Director KHS Somendro na President amadi Scriptwriter Navadip Ningthobjana Guest of Honor oina serok yake. Tharam adu gi serokama oina Academy adu gi artist sing na cultural program sing utki. Arrebada Mareba Pau Amahana. Indian Ocean Region amasung Indo-Pacific da tangdulay taba phibam ama purakna buhonabada Indiana angamba thodang lawgani haina External Affairs Minister Dr. R.K. Ranjan na thazaba pikre. Mantang asida hojiki oina di news update rosinjere makataba pawgidamak numidang warang pung mangagi English Primetime News nitan
Honorable Chief Minister of Manipur na tha amachungna chathagadaba statewide professional tax online enrollment drive haukiba November ki tang 8 da hodokpikre. Hairiba enrollment drive asina kolchiliba singdi private schools, private universities, private hospitals, private clinic, private banks, phasaida register tawraba farmsing, fitness gym amadi artificial football tab hangbiribasing, film ga mari lainana thabak tawbiribasing, salon amadi beauty parlor tawbiribasing, IT professionals, software developers, shop license holders asina singbasingni. Enrollment ki damakta di ishagi anakpa DC office, municipality singi EO office, ADC singi CEO office amadi ISBT Kumal Lampakta leiba, taxation ki office natraga professionaltax.mn.gov.in da changbiraga enrollment tawbiba yagani. Maram aduna mathakta panjakriba sinpham singna siga mari leinana thabak tawbiriba singna sungsoi soidana enroll tawbiu haijari. Khangan jariba